Hey guys, so welcome back to another video. Mayam hausikse May thase haujangré ko. May se haudringai da video se semge na tawjabane do personal problem khara laibadagi video se semba ngamkhidre ado haujiksu May se haubada ngari banina May hariba mansida kari kari aphapata laibagi dawgi kari vision laibagi aduna chingba May man ki oiba vision yengminarase ado ngasi kaina reading se pile ni thokna khaidokjage pile A amadi pile B ko sige blue idle figures na pile A sige orange idle figures na pile B pile anisdagi apamba pile do isa isa na ngahtang post tawraga choose tawbiro aduga khanbira matungda pile do gi matungina isa gi reading do tabiro ko do May thagi oina kari kari aphapatta pige habdo mayam punne yengminarase ko ado pile do choose tawbiro video se hawrase ko so ahanmo oina pile A natragana sige blue idle figure se choose tawbiba ichile now singi oina May hariba mansida kari kari aphapatta pige kari kari leike habdo mayam punne yengminarase ko ahanba koi pile A gi damakta hana card se khanba haujarage pile 1 gi damakta ko May mansida kari kari aphapatta pige habdu gi maramda Nine of Swords, Six of Wands, Three of Wands, Queen of Pentacles pa. Sising se laraba matungda koi energy or oracle card oina sigi Kali oracle deck sidagi hapchage kari kari blessings lege handak manki habdo pa. Sige pile se sige deck se sagi yang se blessings ki oina pile A gi damakta ko. Hanuman or Bajrangbali haiba card se mahana thole e Adya Kali haiba mga thole ko. So sige se laikre hojik pile A gi damakta May haiba mansigi kari kari pige habdo yengminarase ko. First and foremost akogi pile A gi damakta the world hariba card se pick tawreba. Sige the world hariba card gi matungina pile A khanbiriba ichile now singi oina May hariba mansida isagi luck adum isagi favor da laigani daw adum laiba luck adum laiba oigani ko aduga isana khanjaba ningjaba amadi isana effort thadaba jagada isagi oina afaba kanaba adum lakpa yabagi possibilities lay the world hariba card gi matungina isagi oiba May hariba mansida isana plan tawjaba ningjaba khara adum mai pakpa yabagi amadi isagi favor da oithokpa yabagi possibilities or conditions khara ui aduna good lucks and opportunities khara isagi side adum lakadaba uiyebako. Next King of Cups hariba card se thole ko sigi King of Cups hariba card gi matungina pile A khanbiriba ichile now singi oina relationship kumba love life kumba gi su isagi partner ga isaga se hena trust kumba gi bonding hengatpa gumba amana amada hena connected oiba hena nungsinaba amana amagi damakta hena nungsiba phaunaba gumba relationship stronger side da chatpa yabagi chances lay relationship kumba da issues kumba problems kumba leram taraga su like adugumba issues and problems indudagi solution thiba ngamakpa gumba adagi problem or obstacles indudagi step out tawpa ngambagumba adugumba conditions adum piri aduga relationship laibiba ichile now singi oina relationship ta settlement gumba chaukhatpa aphaba gumba adum phangba yabagi possibilities layebako single oibiriba ichile now singi oina su May hariba mansida isana desire tawba anowa person gumba lakpa yabagi possibilities lay natragana hanadagi isana hafet khanjarpa person ga isaga connection ama form tawpa ngambagi possibilities gumba adugumba adum layeko career ge mu yang pamatamda 6 of wands hariba card hana thola a 6 of wands hariba card chi matugina pile A khanbiriba chile now singi oina career ge oina su May hariba mansida adum growth chaukhatpa aphaba adum piga dawribako ngasagi isagi luck to su isagi favor da laibanina isana career gi field sida su effort phajana thada taragadi isagi effort to phajana dum return tarakpa yabagi amadi isagi oina dum chaukhatpa aphaba gain tawba ngambagi possibilities piye
ꯇꯧꯕꯗꯕꯨ ꯏꯁꯥꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯑꯐꯕ ꯐꯅꯌꯥꯝꯅ ꯂꯩ ꯇꯥꯔꯒꯁꯨ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯤꯁ ꯇꯧꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯤ ꯊꯦꯡꯅꯒꯅꯤꯀꯣ ꯑꯗꯨꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯚꯤꯖꯟ ꯄꯤꯕꯅꯤꯅ ꯆꯥꯎꯈꯠꯄ ꯑꯐꯕꯁꯤꯡꯁꯦ ꯒ꯭ꯔꯦꯞ ꯇꯧꯕ ꯉꯝꯍꯧꯅꯕ ꯏꯁꯥꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯩ ꯐꯪꯉꯦꯕꯀꯣ ꯁꯤꯗꯩꯁꯤꯗ 3 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯀꯝꯄ꯭ꯂꯤꯃꯦꯟ ꯇꯧꯋꯦ 3 of Wands ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯀꯔꯤ ꯀꯝꯄ꯭ꯂꯤꯃꯦꯟ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯏꯜ ꯑꯦ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯀꯦꯔꯤꯌꯔꯗ ꯒ꯭ꯔꯣ ꯇꯧꯕ ꯌꯥꯕꯒꯤ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯣꯏꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯂꯩꯕ ꯇꯥꯔꯒꯁꯨ ꯏꯁꯥꯁꯦ ꯃꯤꯅ ꯈꯔ ꯀꯂꯛ ꯈꯝꯖꯟꯕꯒꯨꯝꯕ ꯌꯦꯡꯁꯤꯟꯕꯒꯨꯝꯕ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯗ ꯏꯁꯥꯕꯨ ꯈꯔ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔꯗꯤ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯀꯦꯔꯤꯌꯔꯒꯤ ꯃꯇꯥꯡꯁꯤꯗ ꯏꯁꯥꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯂꯣ-ꯀꯤ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯃꯤꯉꯣꯟꯗ ꯌꯥꯝ ꯍꯦꯟꯅ ꯑꯦꯛꯁꯄꯣꯖ ꯇꯧꯕ ꯏꯁꯥꯒꯤ ꯁꯛꯁꯦꯁꯀꯨꯝꯕ ꯌꯥꯝꯅ ꯎꯠꯊꯣꯛꯄꯒꯨꯝꯕ ꯑꯣꯔ ꯀꯂꯤꯛꯁꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯛ ꯄ꯭ꯂꯦꯁꯀꯨꯝꯕꯗ ꯏꯁꯥꯒꯤ ꯌꯥꯝꯅ ꯍꯦꯟꯅ ꯅꯣꯂꯦꯖꯀꯨꯝꯕ ꯑꯦꯛꯁꯇ꯭ꯔꯥ ꯑꯣꯏꯅ ꯁꯤꯌꯔ ꯇꯧꯊꯣꯛꯄ ꯋꯥ ꯄꯨꯡꯉꯥꯡ ꯉꯥꯡꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯤ ꯌꯥꯔꯤꯈꯩ ꯇꯧꯕꯤꯒꯅꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯁꯥꯏꯂꯦꯟꯠꯂꯤ ꯋꯥꯔꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯩ ꯐꯪꯉꯦꯕꯀꯣ ꯅꯦꯛꯁꯇ ꯗ ꯀ꯭ꯋꯤꯟ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦ ꯁꯤꯒꯤ ꯀ꯭ꯋꯤꯟ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜ ꯑꯦ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯦ ꯐꯥꯏꯅꯥꯟꯁꯀꯤꯁꯨ ꯑꯗꯨꯝ ꯐ꯭ꯂꯣ ꯂꯩꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯗꯨꯝ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯂꯣ ꯂꯩꯕ ꯑꯗꯒꯤ ꯁꯦꯚꯤꯡꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯖꯕ ꯅꯠꯇ꯭ꯔꯒꯅ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠ ꯑꯣꯏꯕ ꯄꯩꯁꯥꯒꯨꯝꯕ ꯈꯔꯒꯤ ꯑꯣꯄꯅꯤꯡꯁ ꯂꯥꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯄꯩꯁꯥ ꯁꯤꯖꯤꯟꯅꯕꯁꯦ ꯈꯤꯇꯪ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯤꯌꯣ ꯏꯁꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯄꯔꯁꯅꯦꯜꯕꯨ ꯑꯣꯏꯔꯣ ꯄꯩꯁꯥꯁꯤ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯍꯩꯅ ꯁꯤꯡꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯕꯤꯌꯣ ꯑꯗꯒꯤ ꯄꯩꯁꯥ ꯆꯠꯐꯝ ꯈꯣꯠꯐꯝꯁꯦ ꯐꯖꯅ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯁꯦꯚꯤꯡꯗ ꯈꯔ ꯍꯦꯟꯅ ꯉꯝꯍꯧꯅꯕ ꯑꯗꯒꯤ ꯐ꯭ꯂꯣꯗꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯂꯩꯅꯅꯕ ꯏꯁꯥꯅ ꯈꯔ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯩ ꯐꯪꯉꯦꯕꯀꯣ 9 of Swords ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯅ ꯃꯦ ꯃꯟꯠꯁꯤꯗ ꯄꯥꯏꯜ ꯑꯦ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯐꯤꯖꯤꯀꯦꯜ ꯍꯦꯜꯊꯇꯕꯨꯗꯤ ꯌꯥꯝ ꯍꯦꯟꯅ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯄ꯭ꯔꯤꯀꯣꯁꯟ ꯏꯁ ꯕꯦꯇꯔ ꯗꯦꯟ ꯀ꯭ꯌꯣꯔ ꯀꯣ ꯑꯗꯨꯗꯨꯅ ꯏꯁꯥꯅ ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛꯀꯨꯝꯕ ꯂꯥꯛꯇꯅꯕ ꯆꯦꯛꯁꯤꯟꯕꯤꯌꯨ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯐꯤꯖꯤꯀꯦꯜ ꯍꯦꯜꯊꯇꯒꯤ ꯃꯦꯟꯇꯦꯜ ꯍꯦꯜꯊꯇꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯤ ꯕꯤꯀꯣꯁ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯠꯁꯦ ꯏꯁꯥꯒꯤ ꯑꯣꯏꯅ ꯈꯤꯇꯪ ꯀꯤꯌꯣꯇꯤꯛ ꯑꯣꯏꯕ ꯍꯦꯛꯇꯤꯛ ꯑꯣꯏꯕ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯑꯗꯨꯒꯨꯝꯕ ꯈꯤꯇꯪ ꯊꯦꯡꯅꯔꯛꯄ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯇꯦꯀꯜ ꯇꯧꯅꯕ ꯇꯥꯏꯠ ꯁꯦꯗ꯭ꯌꯨꯜꯗꯣ ꯀꯤꯞ ꯑꯞ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯏꯁꯥꯁꯦ ꯈꯤꯇꯪ ꯃꯦꯟꯇꯦꯜꯂꯤ ꯇꯥꯌꯔꯠ ꯑꯣꯏꯕ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯃꯦꯟꯇꯦꯜꯂꯤ ꯏꯐꯦꯛ ꯂꯥꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯦꯟꯇꯦꯜ ꯍꯦꯜꯊꯇ ꯈꯤꯇꯪ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯕꯤꯌꯨ ꯐꯣꯀꯁ ꯄꯤꯕꯤꯌꯨ ꯐꯅꯌꯥꯝꯅ ꯊꯕꯛ ꯆꯤꯜꯂꯒꯁꯨ ꯏꯁꯥꯒꯤ ꯁꯦꯜꯐ ꯇꯥꯏꯝ ꯈꯤꯇꯪ ꯂꯧꯊꯣꯛꯄ ꯀꯥꯎꯕꯤꯒꯅꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯩ ꯐꯪꯉꯦꯕꯀꯣ ꯑꯦꯟ ꯗꯦꯟ ꯏꯅꯔꯖꯤ ꯑꯦꯗꯚꯥꯏꯁꯇ ꯍꯅꯨꯃꯥꯟ ꯑꯣꯔ ꯕꯖꯔꯪꯕꯂꯤ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯂꯦꯁꯤꯡꯁ ꯑꯣꯐ ꯁ꯭ꯇꯔꯦꯡ ꯑꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯀꯣ ꯉꯁꯥꯏꯒꯤ ꯏꯁꯥꯒꯤ ꯑꯅꯥ ꯑꯌꯦꯛꯀꯨꯝꯕ ꯐꯤꯖꯤꯀꯦꯜ ꯍꯥꯏꯗꯤ ꯏꯜꯅꯦꯁꯀꯨꯝꯕꯗꯒꯤ ꯑꯗꯨꯝ ꯏꯁꯥꯁꯦ ꯄ꯭ꯔꯣꯇꯦꯛꯁꯟ ꯐꯪꯕ ꯌꯥꯕꯒꯤ ꯕ꯭ꯂꯦꯁꯤꯡꯁꯇꯣ ꯍꯟꯗꯛꯀꯤ ꯃꯟꯠꯀꯤ ꯑꯣꯏꯅ ꯄꯤꯌꯦ ꯇꯧꯕꯇꯕꯨ ꯏꯁꯥꯅ ꯆꯦꯛꯁꯤꯟꯕꯗꯤ ꯑꯗꯨꯝ ꯂꯦꯞꯄꯤꯒꯅꯨꯀꯣ ꯑꯗꯨꯒ ꯑꯙ꯭ꯌꯀꯥꯂꯤ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯒꯤ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯠꯁꯤꯗꯒꯤꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯗꯥꯔꯛ ꯑꯣꯏꯔꯝꯕ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯕ꯭ꯔꯥꯏꯇꯟ ꯑꯞ ꯇꯧꯔꯛꯄ ꯏꯁꯥꯒꯤ ꯂꯝꯕꯤ ꯎꯔꯝꯗꯕ ꯖꯒꯥ ꯃꯌꯥꯝ ꯑꯃ ꯂꯝꯕꯤ ꯎꯔꯛꯄꯒꯨꯝꯕ ꯗꯥꯎ ꯊꯨꯝ ꯌꯥꯗꯕ ꯈꯣꯠꯇꯕ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯑꯣꯄꯅꯤꯡꯁ ꯐꯪꯉꯛꯄꯒꯨꯝꯕ ꯐ꯭ꯂꯣ ꯂꯩꯔꯛꯄ ꯑꯐꯕ ꯃꯌꯥꯝꯒꯤ ꯕꯤꯒꯤꯅꯤꯡ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯂꯩ ꯑꯗꯨꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯠꯁꯤꯗ ꯄ꯭ꯔꯣꯄꯔ ꯁ꯭ꯇꯥꯔꯠ ꯑꯃ ꯌꯨꯇꯤꯂꯥꯏꯁ ꯇꯧꯍꯧꯅꯕ ꯏꯁꯥꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯀꯥꯔꯠꯇꯒꯤ ꯐꯪꯉꯦꯕꯀꯣ ꯁꯣ ꯄꯥꯏꯜ ꯑꯦꯒꯤ ꯑꯣꯏꯅ ꯃꯦ ꯃꯟꯠꯀꯤ ꯔꯤꯗꯤꯡ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯤ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦꯀꯣ ꯅꯦꯛꯁꯇ ꯄꯥꯏꯜ ꯕꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯑꯣꯔꯦꯟꯖ ꯑꯥꯏꯗꯜ ꯐꯤꯒꯔꯁꯦ ꯆꯨꯁ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯠꯁꯤꯗ ꯀꯔꯤ ꯀꯔꯤ ꯑꯐ ꯐꯠꯇ ꯄꯤꯒꯦ ꯀꯔꯤ ꯀꯔꯤ ꯚꯤꯖꯟꯁ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯣ ꯄꯥꯏꯜ ꯕꯤꯒꯤꯗꯃꯛꯇꯁꯨ ꯀꯥꯔꯠꯁꯦ ꯍꯥꯟꯅ ꯗ꯭ꯔꯣ ꯇꯧꯖꯔꯒꯦ ꯇꯨ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯑꯍꯥꯟꯕꯗ ꯗ ꯅꯥꯏꯠ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ Ten of Chalices ko. The Hierophant. Ace of Wands hariba card sida tholake. Career layre, relationship layre, finance layre, general advice layre, luck layba vision nama katang draw tawzaki ko. The Ace of Pentacles hariba card sida tholake. Sigi Oracle deck sida gisu kari kari phangge habado yengase ko. Matara, blessings of business success. Bhadrakali, blessing of spiritual awareness.
ꯃꯊꯪꯒ ꯗ꯭ꯔꯣ ꯇꯧꯖꯒꯦꯀꯣ ꯑꯙꯔꯚꯔꯟ ꯀꯥꯂꯤ ꯀꯣ ꯁꯣ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯦ ꯏꯁꯥꯁꯦ ꯌꯥꯝꯅ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯏꯝꯄ꯭ꯔꯨꯚ ꯇꯧꯕꯒꯨꯝꯕ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯏꯅꯔ ꯁ꯭ꯇ꯭ꯔꯦꯡ ꯏꯟꯇ꯭ꯌꯨꯁꯟꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯃꯥꯏꯟ ꯒꯦꯝꯁꯀꯨꯝꯕꯁꯦ ꯈꯤꯇꯪ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯣꯡꯒꯔ ꯑꯣꯏꯔꯛꯄ ꯏꯁꯥꯁꯦ ꯑꯗꯨꯝ ꯏꯁꯣꯔꯗ ꯀꯩꯗ ꯍꯦꯟꯅ ꯊꯥꯖꯕ ꯐꯦꯠꯁꯀꯨꯝꯕ ꯍꯦꯟꯒꯠꯂꯛꯄꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯅ ꯅꯤꯡꯖꯕ ꯄꯥꯝꯖꯕꯁꯤꯡꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯃꯦꯅꯤꯐꯦꯁ ꯇꯧꯔꯒꯗꯤ ꯐꯪꯖꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯑꯗꯨꯝ ꯏꯅꯔꯖꯤꯁꯦ ꯎꯕ ꯐꯪꯉꯦ ꯔꯦꯗꯤꯌꯦꯠ ꯇꯧꯋꯦꯀꯣ First and foremost, Ace of Pentacles ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯀꯣ ꯁꯤꯒꯤ ꯑꯣꯔꯦꯟꯖ ꯑꯥꯏꯗꯜ ꯐꯤꯒꯔꯁꯦ ꯆꯨꯁ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯤ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯂꯛ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯑꯦꯟ ꯃꯣꯔ ꯑꯣꯚꯔ ꯑꯣꯟ ꯌꯣꯔ ꯐꯦꯚꯔꯗ ꯂꯩꯒꯅꯤꯕꯀꯣ ꯍꯥꯏꯕꯗꯤ ꯂꯛꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯖꯒꯥꯗ ꯑꯦꯚꯔꯦꯖ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯐꯦꯚꯔꯗ ꯂꯩꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯗꯥꯎ ꯑꯗꯨꯝ ꯌꯥꯕ ꯑꯃꯗꯤ ꯏꯁꯥꯅ ꯍꯣꯠꯅꯖꯕ ꯖꯒꯥꯗ ꯑꯐꯕ ꯃꯍꯩ ꯐꯪꯕ ꯌꯥꯕ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟ ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯑꯗꯨꯝ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯅ ꯂꯩꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯦ ꯀꯥꯔꯗꯁꯤꯅ ꯂꯛꯀꯤ ꯑꯣꯏꯕ ꯚꯤꯖꯟꯗ ꯄꯤ ꯂꯛꯁꯦ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯑꯦꯟ most of the time isagi side isagi favor da ꯂꯩꯕ ꯌꯥꯕꯒꯤ possibilities ꯄꯤꯌꯦꯕꯀꯣ ꯅꯦꯛꯁꯇ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯦꯁ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯍꯥꯟꯅ ꯄꯤꯌꯦꯀꯣ ꯑꯦꯁ ꯑꯣꯐ ꯋꯥꯟꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯀꯦꯔꯤꯌꯔꯁꯦ ꯐꯖꯅ ꯀꯦꯔꯤꯌꯔ ꯄꯥꯠ ꯑꯃ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯍꯧꯕ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯀꯦꯔꯤꯌꯔꯒꯤ ꯂꯝꯕꯤꯗ ꯍꯦꯟꯅ ꯒ꯭ꯔꯣꯊ ꯇꯧꯍꯧꯕ ꯌꯥꯕꯒꯤ possibilities and chances ꯄꯤꯌꯦ ꯇꯧꯕꯇꯕꯨ ꯏꯁꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯦꯔꯤꯌꯔꯁꯦ ꯐꯖꯅ ꯐꯣꯀꯁ ꯇꯧꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯅ ꯀꯦꯔꯤꯌꯔꯗꯨꯗ ꯀ꯭ꯂꯤꯟ ꯑꯣꯏꯅ ꯍꯣꯠꯅꯕ ꯑꯃꯗꯤ ꯏꯁꯥꯒꯤ ꯗꯦꯗꯤꯀꯦꯁꯟ ꯑꯦꯟ ꯑꯦꯐꯔꯠꯇꯣ ꯀꯦꯔꯤꯌꯔꯒꯤ ꯑꯣꯏꯅ ꯇꯦꯁ ꯇꯧꯔꯛꯀꯗꯧꯕꯒꯤ ꯃꯑꯣꯡ ꯂꯩꯌꯦꯕꯀꯣ ꯏꯁꯥꯅ ꯐꯖꯅ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯅ ꯑꯦꯐꯔꯠ ꯊꯥꯗ ꯇꯥꯔꯒꯗꯤ ꯑꯥꯏꯗꯔ ꯀꯦꯔꯤꯌꯔ ꯄꯥꯠ ꯑꯃ ꯁꯦꯇꯜ ꯇꯧꯍꯧꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯍꯥꯟꯅꯗꯒꯤ ꯑꯣꯜꯔꯦꯗꯤ ꯁꯦꯇꯜ ꯇꯧꯕꯤꯔꯒ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯀꯦꯔꯤꯌꯔꯗ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯕꯤꯖꯤꯅꯦꯁꯀꯨꯝꯕ ꯇꯧꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯏꯁꯥꯒꯤ ꯃꯦꯟ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁꯇ ꯐꯖꯅ ꯐꯣꯀꯁ ꯇꯧꯕꯤꯌꯣ ꯑꯦꯐꯔꯠ ꯊꯥꯗꯕꯤꯌꯣ ꯑꯗꯨꯒ ꯆꯥꯎꯈꯠꯄ ꯑꯐꯕ ꯒꯦꯟ ꯇꯧꯍꯧꯅꯕ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯕꯤꯖꯤꯅꯦꯁ ꯁꯛꯁꯦꯁꯀꯤ ꯚꯤꯖꯟ ꯄꯤꯌꯦꯕꯀꯣ ꯃꯦ ꯃꯟꯁꯤꯗ ꯅꯦꯛꯁꯇ ꯗ ꯍꯦꯔꯣꯐꯦꯟ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯅ ꯀꯦꯔꯤꯌꯔꯗ ꯀꯔꯤ ꯁꯄ꯭ꯂꯤꯃꯦꯟ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯦ ꯏꯁꯥꯒꯤ ꯑꯥꯏꯗꯔ ꯑꯆꯧꯕ ꯀꯦꯔꯤꯌꯔꯒꯤ ꯁ꯭ꯇꯦꯞ ꯑꯃꯒꯤ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯑꯣꯏꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯀꯦꯔꯤꯌꯔꯒꯤ ꯒ꯭ꯔꯣꯊꯇ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯒꯨꯗ ꯏꯚꯦꯟ ꯑꯃ ꯍꯦꯄꯅꯤꯡ ꯑꯣꯏꯕ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯒꯨꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯃ ꯑꯦꯔꯥꯏꯁ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯄꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯟꯁꯤꯗꯤ ꯀꯦꯔꯤꯌꯔꯗ ꯈꯔ ꯍꯦꯟꯅ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯕꯤꯌꯣ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯕꯤꯌꯣ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯕ ꯑꯦꯗꯚꯥꯏꯁꯁꯦ ꯁꯤꯒꯤ ꯍꯦꯔꯣꯐꯦꯟ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯗꯒꯤ ꯐꯪꯉꯦꯕꯀꯣ ꯅꯦꯛꯁꯇ ꯅꯥꯏꯠ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯏꯀꯣ ꯅꯥꯏꯠ ꯑꯣꯐ ꯄꯦꯟꯇꯦꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯑꯅꯧ ꯑꯅꯧꯕ ꯗꯣꯔꯁ ꯑꯦꯟ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯣꯄꯟ ꯑꯞ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯚꯤꯖꯟꯁ ꯄꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯨꯝꯕꯁꯦ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯔꯝꯕ ꯖꯒꯥꯒꯨꯝꯕꯗ ꯁ꯭ꯇꯛ ꯇꯧꯕꯁꯤꯡꯗꯨꯗꯒꯤ ꯐ꯭रीडम ꯐꯪꯕꯒꯨꯝꯕ ꯁ꯭ꯇꯛ ꯇꯧꯔꯝꯕꯁꯤꯡꯗꯨꯗꯒꯤ ꯂꯥꯏꯛ ꯏꯁꯥꯁꯦ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯗꯤꯛ ꯑꯥꯎꯠ ꯇꯧꯕ ꯉꯝꯕꯒꯨꯝꯕ ꯑꯗꯨꯒ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯂꯥꯏꯛ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯅꯧ ꯑꯅꯧꯕ ꯚꯤꯖꯟꯁ ꯑꯣꯄꯟ ꯑꯞ ꯇꯧꯔꯛꯄꯒꯨꯝꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯅꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯑꯦꯟ ꯗꯣꯔꯁ open up ꯇꯧꯔꯛꯄ ꯌꯥꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯒꯤ possibilities ꯄꯤꯌꯦ ꯂꯩꯌꯦ ꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯐ꯭ꯂꯣꯁꯤꯡꯁꯦ ꯑꯦꯇ꯭ꯔꯦꯛ ꯇꯧꯍꯧꯅꯕ ꯏꯁꯥꯒꯤ ꯀꯥꯟꯅꯕꯔꯣꯝꯗ ꯂꯥꯏꯛ ꯁ꯭ꯇꯦꯕꯜ ꯑꯣꯏꯅ ꯐꯥꯕ ꯉꯝꯍꯧꯅꯕ ꯏꯁꯥꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯅꯤ ꯃꯦꯇꯔꯁꯤꯗ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅ ꯆꯠꯅꯕ ꯑꯦꯗꯚꯥꯏꯁꯁꯨ ꯄꯤꯌꯦꯕꯀꯣ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯆꯦꯟ ꯑꯣꯐ ꯆꯦꯂꯤꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯦ ꯊꯣꯛꯂꯛꯏꯀꯣ ꯁꯣ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯇ ꯏꯁꯥꯒꯤ ꯂꯞ ꯂꯥꯏꯐꯁꯦ ꯌꯥꯝꯅ ꯐꯨꯜꯐꯤꯂꯤꯡ ꯑꯣꯏꯕ ꯌꯥꯝꯅ ꯏꯁꯥꯒꯤ ꯂꯞ ꯂꯥꯏꯐꯇꯨꯗ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯣꯡ ꯗꯤꯖꯥꯏꯔꯁ ꯕꯤꯜ ꯑꯞ ꯇꯧꯕ ꯉꯝꯕ ꯑꯗꯒꯤ ꯂꯞ ꯂꯥꯏꯐꯇ ꯍꯦꯟꯅ ꯕꯦꯇꯔ ꯁꯥꯏꯗꯇ ꯂꯥꯛꯄ ꯉꯝꯕꯒꯨꯝꯕ ꯑꯗꯒꯤ ꯍꯥꯟꯅ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯃꯆꯥ ꯃꯁꯨ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯑꯣꯚꯔꯀꯝ ꯇꯧꯔꯒ ꯑꯐꯕꯔꯣꯝꯗ ꯆꯠꯂꯛꯄ ꯉꯝꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁ ꯄꯤ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯏꯁꯥꯒꯤ ꯂꯞ ꯂꯥꯏꯐꯇꯨꯗ ꯌꯥꯝꯅ ꯇꯣꯛꯁꯤꯛ ꯑꯣꯏꯕꯒꯨꯝꯕ ꯂꯩꯔꯒꯅ ꯇꯣꯛꯁꯤꯛ ꯁꯥꯏꯀꯜꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞꯇꯨꯒꯤ ꯀ꯭ꯂꯣꯖꯔ ꯄꯤꯕ ꯉꯝꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯣꯁꯂꯤ ꯑꯗꯨꯝ ꯀꯥꯔꯗꯁꯤꯅ ꯁ꯭ꯄꯦꯁꯤꯐꯥꯏ ꯇꯧꯔꯤꯁꯦ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯐꯕ ꯆꯥꯎꯈꯠꯄ ꯑꯗꯨꯃꯥꯏꯅ ꯄꯤꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯦꯟ ꯑꯣꯐ ꯆꯦꯂꯤꯀꯜꯁ ꯍꯥꯏꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯇꯦꯟ ꯑꯣꯐ ꯆꯦꯂꯤꯀꯜꯁ ꯍꯥꯏꯔꯤꯕ ꯀꯥꯔꯗꯁꯤꯅ ꯄꯥꯏꯜꯕꯤ
ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯁꯤꯡꯒꯜ ꯑꯣꯏꯕꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯏꯁꯥꯅ ꯈꯟꯖꯕ ꯄꯥꯝꯖꯕ ꯃꯤ ꯑꯃꯅ ꯏꯁꯥꯒ ꯄꯥꯎ ꯐꯥꯎꯅꯔꯛꯄ ꯌꯥꯕꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯀ꯭ꯔꯁꯀꯨꯝꯕꯅ ꯏꯁꯥꯗ ꯀꯩ ꯍꯥꯏꯅꯤ ꯏꯟꯇꯔꯦꯁ ꯎꯠꯂꯛꯄꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯏꯁꯥꯒꯤ ꯑꯣꯏꯅ ꯅ꯭ꯌꯨ ꯂꯚꯀꯨꯝꯕ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤꯁꯨ ꯑꯗꯨꯝ ꯄꯤꯌꯦꯕꯀꯣ ꯅꯦꯛꯁꯇ ꯇꯨ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯈꯜꯂꯛꯑꯦꯀꯣ ꯇꯨ ꯑꯣꯐ ꯁꯣꯔꯠꯁ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯏꯁꯥꯒꯤ ꯂꯥꯏꯛ ꯃꯦ ꯍꯥꯏꯔꯤꯕ ꯑꯞꯀꯃꯤꯡ ꯃꯟꯁꯦ ꯁꯤꯁꯤꯗ ꯏꯁꯥꯒꯤ ꯑꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯩ ꯍꯥꯏꯅꯤ ꯐꯖꯅ ꯐꯣꯀꯁ ꯇꯧꯔꯒ ꯗꯦꯗꯤꯀꯦꯇꯦꯠ ꯑꯣꯏꯔꯒ ꯇꯧꯕꯤꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯉꯩꯗ ꯑꯇꯣꯞꯄ ꯁꯨꯡꯂꯥꯝ ꯂꯥꯝꯖꯟꯕꯤꯒꯅꯨ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯐꯖꯅ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯕꯤꯌꯨ ꯊꯕꯛ ꯑꯃ ꯇꯧꯔꯤꯀꯥꯟꯗ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯍꯥꯟꯅ ꯐꯖꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯃꯗꯤ ꯁꯦꯇꯜ ꯑꯦꯟ ꯑꯣꯔꯒꯅꯥꯏꯁ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯁꯣꯔꯠ ꯑꯥꯎꯠ ꯇꯧꯔꯒ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯕꯤꯌꯣꯕꯀꯣ ꯂꯥꯁ ꯕꯠ ꯅꯣꯠ ꯗ ꯂꯤꯁ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯏꯅꯔꯖꯤ ꯀꯥꯔꯠꯇ ꯃꯥ ꯇꯥꯔꯥ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯦ ꯊꯣꯛꯂꯛꯏꯀꯣ ꯁꯤꯒꯤ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯕ꯭ꯂꯦꯁꯤꯡꯁ ꯑꯣꯐ ꯕꯤꯖꯤꯅꯦꯁ ꯁꯛꯁꯦꯁ ꯀꯦꯔꯤꯌꯔꯗ ꯒ꯭ꯔꯣꯊ ꯇꯧꯕ ꯌꯥꯕꯒꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯌꯥꯕꯒꯤ ꯆꯥꯟꯁꯦꯁ ꯂꯩ ꯃꯣꯁꯂꯤ ꯑꯗꯨꯝ ꯕꯤꯖꯤꯅꯦꯁ ꯇꯧꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯐꯕ ꯕ꯭ꯂꯦꯁꯤꯡ ꯐꯪꯕ ꯌꯥꯕꯒꯤ ꯄꯣꯖꯤꯕꯤꯂꯤꯇꯤꯁꯀꯤ ꯕ꯭ꯂꯦꯁꯤꯡ ꯕꯤꯖꯤꯅꯦꯁꯇ ꯆꯥꯎꯈꯠꯄ ꯑꯐꯕ ꯑꯣꯏꯕ ꯌꯥꯕꯒꯤ ꯕ꯭ꯂꯦꯁꯤꯡꯁꯦ ꯐꯪꯉꯦꯕꯀꯣ ꯅꯦꯛꯁꯇ ꯚꯗ꯭ꯔꯀꯥꯂꯤ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯄꯥꯏꯜꯕꯤ ꯈꯟꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗ ꯏꯁꯥꯁꯦ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯂꯤ ꯍꯦꯜꯗꯤ ꯑꯣꯏꯔꯛꯄ ꯋꯥꯈꯜꯁꯦ ꯏꯁꯣꯔꯗ ꯍꯦꯟꯅ ꯊꯥꯖꯕ ꯊꯝꯃꯛꯄ ꯐꯦꯠꯁ ꯂꯩꯔꯛꯄ ꯑꯗꯒꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯏꯅꯔ ꯁ꯭ꯇꯔꯦꯡꯄꯨ ꯇ꯭ꯔꯁ ꯇꯧꯔꯛꯄ ꯑꯃꯗꯤ ꯏꯁꯥꯁꯦ mentally and emotionally strong ꯑꯣꯏꯈꯠꯂꯛꯄ ꯌꯥꯕꯒꯤ possibilities ꯄꯤꯌꯦ ꯍꯥꯟꯅ weak ꯑꯣꯏꯔꯝꯕ ꯅꯠꯇ꯭ꯔꯒꯅ down ꯆꯠꯂꯝꯕ ꯂꯩꯇꯥꯔꯒꯁꯨ ꯑꯐꯕ ꯁꯥꯏꯗꯇ ꯂꯥꯛꯄ ꯌꯥꯕꯒꯤ possibilities ꯄꯤꯌꯦꯕꯀꯣ ꯅꯦꯛꯁꯇ ꯑꯙꯔꯚꯅ ꯀꯥꯂꯤ ꯍꯥꯏꯔꯤꯕ ꯀꯥꯔꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯥꯒꯤ ꯂꯥꯏꯐꯁꯦ ꯃꯦ ꯍꯥꯏꯔꯤꯕ ꯃꯟꯁꯤꯗꯒꯤ ꯃꯦꯖꯤꯀꯦꯜ ꯇꯔꯟ ꯑꯃ ꯏꯁꯥꯅ ꯍꯥꯟꯅ ꯁꯨꯈꯟ ꯈꯜꯂꯝꯗꯕ ꯃꯑꯣꯡꯗ ꯑꯐꯕ ꯁꯥꯏꯠ ꯔꯣꯝꯗ ꯂꯥꯛꯄ ꯌꯥꯕꯒꯤ possibilities ꯄꯤ ꯏꯁꯥꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕꯤꯌꯨ ꯏꯁꯥꯒꯤ manifestation game ꯌꯥꯝꯅ strong ꯑꯣꯏꯒꯅꯤ ꯏꯁꯥꯅ ꯑꯐꯕ manifest ꯇꯧꯔꯤꯒꯩ positive ꯑꯣꯏꯔꯤꯒꯩ ꯑꯐꯕ ꯑꯣꯏꯕ ꯌꯥꯕꯒꯤ possibilities ꯍꯦꯟꯅ ꯋꯥꯡꯒꯅꯤꯕꯀꯣ ꯁꯣ ꯄꯥꯏꯜꯕꯤꯒꯤꯁꯨ ꯔꯤꯗꯤꯡ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯤ ꯁꯤꯗꯒꯤ ꯂꯧꯕ ꯌꯥꯕ ꯖꯦꯅꯔꯦꯜ ꯑꯦꯗꯚꯥꯏꯁꯁꯤꯡ ꯂꯧꯁꯤꯟꯕꯤꯔꯒ ꯃꯊꯪꯒꯤ ꯔꯤꯗꯤꯡ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦꯀꯣ